Hello ma'am. Kanam mo lagpide. Hello. Hi. Okram Kiran. Hi. Hey, adum lerami ba? Riya Rajkumari. Kaidorino asum lerami ba? Hi. ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯗꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯍꯥꯏꯗꯤ ꯌꯨꯝ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯉꯁꯤ ꯂꯥꯛꯏꯅꯤ ꯔꯣꯍꯤꯠ ꯌꯨꯝꯅꯥꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯤ ꯑꯌꯨꯛꯀꯤ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯀꯤꯁꯨ ꯆꯥꯔꯦ ꯑꯗꯒꯤ ꯂꯟꯁꯁꯨ ꯇꯧꯅ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯏ ꯃꯌꯥꯝꯁꯦ ꯑꯩ ꯀꯃꯥꯏꯅ ꯑꯟꯁꯔ ꯄꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯕꯦꯝꯃ ꯊꯣꯛ ꯍꯥꯏꯔꯛ ꯃꯇꯣꯝꯕꯤ ꯁꯤꯡꯍ ꯆꯦ ꯅꯪ ꯀꯥꯏꯒꯤꯅꯣ ꯑꯩꯒꯤ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯩ ꯀꯥꯏꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯗꯤꯇꯦꯜ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯏꯕꯅꯦ ꯑꯗꯒꯤ ꯑꯩ ꯈꯔꯅꯤ ꯂꯩꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯅꯤ ꯑꯩ ꯌꯨꯝꯗ ꯂꯩꯕꯒꯤ ꯃꯌꯥꯝꯅ ꯍꯪꯕꯁꯤꯡꯗꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯇꯧꯔꯝꯅꯤ ꯃꯃꯤꯠꯁꯦ ꯃꯤꯊꯨꯞ ꯍꯥꯞꯄꯤꯅꯤ ꯑꯗꯣ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯉꯁꯤ ꯑꯍꯥꯟꯕ ꯇꯧꯖꯕꯅꯦ ꯃꯌꯥꯝꯅ ꯍꯥꯞꯄꯨ ꯃꯃꯤꯠ ꯌꯥꯝꯅ ꯌꯦꯛꯑꯒ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯇꯧꯔꯒ ꯂꯥꯏꯚ ꯂꯥꯛꯏꯅꯤ ꯑꯕꯦꯝꯃ ꯊꯣꯛꯆꯦ ꯅꯪ ꯑꯁꯦꯡꯗꯤ ꯀꯁꯥꯔꯗꯩꯔꯣ ꯍꯣꯏ ꯑꯩ ꯀꯁꯥꯔꯗꯩꯅꯦ ꯑꯁꯦꯡꯃꯛꯀꯤꯅꯦ ꯑꯩ ꯀꯃꯥꯏ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯈꯣ ꯅꯤꯂꯤꯃꯥ ꯑꯣꯏꯅꯝ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯆꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯆꯦ ꯅꯪ ꯏꯆꯝ ꯌꯥꯝꯅ ꯆꯝꯃꯦ ꯑꯣꯍꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯊꯤꯟ ꯌꯧꯔꯛꯄꯁꯤꯒ ꯑꯗꯨꯝ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯉꯁꯤꯁꯦ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯍꯩꯇꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯒꯤꯗꯤ ꯌꯥꯊꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯐꯥꯔꯁꯅꯤꯗꯨꯅ ꯀꯩꯁꯨꯝ ꯈꯪꯗꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯗꯤ ꯑꯦꯐ.ꯕꯤꯗꯁꯨ ꯀꯩꯗꯁꯨ ꯂꯥꯏꯚ ꯑꯃꯐꯥꯎ ꯆꯠꯆꯗꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯍꯥꯏꯗꯤ ꯖꯤꯠꯅ ꯑꯦꯀꯥꯎꯟ ꯑꯃꯐꯥꯎꯗ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯦꯀꯥꯎꯟ ꯑꯃꯐꯥꯎꯗ ꯂꯥꯏꯚ ꯆꯠꯇꯦ ꯉꯁꯤ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯁꯤꯜꯆꯔꯗ ꯂꯥꯛꯑꯣ ꯂꯥꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯑꯩ ꯗꯦꯠꯄꯨꯗꯤ ꯇꯥꯗ꯭ꯔꯤ ꯑꯗꯣ ꯈꯔꯅꯤꯁꯤꯒ ꯂꯥꯛꯑꯅꯤ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯕꯣ ꯍꯣꯏ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯒꯦ ꯇꯧꯔꯝꯃꯤꯅꯤ ꯑꯗ ꯅꯣꯕꯥꯞ ꯃꯦꯠꯄꯗꯤ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯦ ꯅꯤꯂꯤꯃꯥ ꯑꯣꯏꯅꯝꯅ ꯍꯪꯉꯤꯕꯀꯣ ꯑꯗꯨꯒꯒꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯌꯦ ꯁꯤꯜꯁꯤ ꯀꯦꯝ ꯍꯥꯏ ꯅꯣ ꯀꯩꯒꯤ ꯑꯩ ꯑꯣꯏꯅ ꯅꯣꯛꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯑꯩꯒꯤ ꯃꯃꯤꯠꯁꯦ ꯃꯌꯥꯝ ꯃꯃꯤꯠ ꯈꯨꯕꯁꯦ ꯂꯥꯎꯔꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁꯥꯒꯁꯦ ꯇꯛ ꯅꯤꯛꯑꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯍꯨꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯙꯅꯂꯛꯁꯃꯤ ꯃꯥꯏꯊꯦꯝ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯇꯨꯡ ꯇꯥꯕꯁꯦ ꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯗꯒꯤ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯔꯤꯇꯥ ꯅꯣꯡꯁꯔꯤ ꯑꯣ ꯑꯩ ꯂꯩꯇꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ
ꯑꯩ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯅꯦꯛꯁꯇ ꯂꯥꯛꯀꯅꯤ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯅꯦꯛꯁꯇ ꯅꯠꯇ꯭ꯔꯁꯨ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯃꯔꯝꯗ ꯀꯃꯥꯏ ꯀꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯑꯃꯃꯝꯇ ꯄꯥꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯀꯪꯂꯩꯆꯥ ꯏꯌꯥꯛ ꯌꯥꯛꯅ ꯀꯩꯅꯣ ꯁꯤꯕꯣ ꯏꯌꯥꯛ ꯌꯥꯛꯅ ꯁꯥꯟꯅꯁꯦ ꯁꯤꯁꯇꯔ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯒꯤ ꯀꯣꯔꯣꯂꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯆꯦ ꯅꯣꯏꯒꯤ ꯀꯣꯝꯂꯥ ꯊꯥꯐꯝ ꯂꯣꯝꯗꯔꯣ ꯍꯥꯏꯕꯗꯤ ꯀꯣꯝꯂꯥ ꯊꯥꯐꯝ ꯂꯝ ꯂꯨꯝꯗꯔꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯈꯪꯗꯔꯦ ꯌꯨꯝꯗ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯔꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯗꯨꯝ ꯀꯧꯏꯗ ꯑꯩ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯑꯗꯒꯤ ꯕꯔꯅꯥꯂꯤ ꯁꯤꯡꯍ ꯀꯣ ꯆꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯆꯦ ꯅꯨꯡꯁꯤ ꯑꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯀꯅꯤ ꯈꯔꯅꯤ ꯂꯩꯔꯒ ꯊꯥꯡꯒꯠꯂꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯤꯕꯀꯣ ꯈꯔꯅꯤ ꯂꯩꯔꯒ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯗ ꯁꯣꯃꯦꯟ ꯂꯨꯋꯥꯡ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯕꯤꯔꯛꯇꯦꯕ ꯑꯣ ꯑꯩ ꯃꯌꯥꯝ ꯑꯣꯏꯕꯁꯤꯒ ꯀꯃꯥꯏ ꯄꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯃꯝꯇ ꯇꯧꯔꯒ ꯄꯥꯏꯅꯤꯗꯣ ꯑꯝꯇꯪꯒ ꯏꯔꯛꯑꯣ ꯑꯗꯣ ꯈꯪꯒꯅꯤ ꯅꯠꯇꯗꯤ ꯃꯊꯪ ꯅꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯒꯦꯕꯀꯣ ꯑꯗ ꯁꯤꯜꯁꯤꯈꯦꯝ ꯅꯪꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯋꯥ ꯀꯃꯥꯏ ꯉꯥꯡꯉꯤ ꯑꯗꯒꯤ ꯂꯥꯎꯔꯦ ꯑꯣ ꯃꯃꯤꯠꯀꯤꯔꯣ ꯑꯁꯦꯡꯕꯩ ꯂꯥꯎꯔꯕ ꯑꯗꯣ ꯉꯁꯤ ꯃꯃꯤꯠꯁꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯃꯤꯊꯨꯞ ꯍꯥꯞꯄꯗꯣ ꯍꯥꯞꯄꯤꯅꯦꯕ ꯑꯗꯣ ꯍꯩꯗꯤ ꯍꯩꯇꯦ ꯑꯗꯣ ꯑꯗꯨꯝ ꯇꯧꯁꯜꯂꯤꯅꯤ ꯅꯤꯂꯤꯃꯥ ꯑꯣꯏꯅ ꯃꯃꯤꯠ ꯂꯥꯎꯔꯦ ꯑꯣ ꯌꯥꯝ ꯍꯔꯥꯎꯏ ꯑꯕꯦꯝ ꯔꯣꯃꯤꯇꯥ ꯌꯥꯝ ꯐꯖꯩꯌꯦ ꯅꯨꯡꯁꯤ ꯑꯣ ꯑꯗꯒꯤ ꯃꯥꯇꯣꯝꯕꯤꯁꯤꯡꯍ ꯌꯥꯝꯅ ꯐꯖꯩ ꯏꯆꯦ ꯏꯁ ꯀꯥꯏꯗꯒꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯅꯤꯀꯣ ꯑꯩ ꯁꯣꯏꯅ ꯉꯥꯡꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯡꯈꯔꯦ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯆꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯣ ꯁꯣꯏꯗꯅ ꯊꯥꯡꯒꯠꯂꯛꯀꯅꯤꯌꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯆꯦ ꯂꯥꯎꯔꯦ ꯌꯥꯝ ꯐꯖꯩ ꯑꯣ ꯎꯝ ꯆꯦ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯂꯒ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯊꯥꯗꯣꯏ ꯋꯥꯡꯈꯩꯃꯌꯨꯝꯅ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯇꯧꯔꯛꯀꯦ ꯑꯩꯗꯤ ꯅꯝꯃꯛꯀꯦꯅ ꯈꯜꯂꯤꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯗꯤ ꯅꯝꯃꯛꯀꯦ ꯑꯗꯒꯤ ꯁꯔꯤꯇꯥ ꯅꯥꯎꯔꯦꯝ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯒꯤ ꯅꯀꯣ ꯔꯥꯍꯨꯜ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯝꯅꯁꯨ ꯆꯝꯃꯦ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯣ ꯃꯇꯨꯡ ꯇꯥꯕ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯀꯩ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯆꯦ ꯑꯁ ꯂꯣꯛꯗꯥꯎꯟ ꯂꯣꯏꯕ ꯀꯥꯟꯗ ꯂꯥꯛꯄꯩ ꯄ꯭ꯂꯥꯅꯤꯡ ꯇꯧꯗ꯭ꯔꯣꯃꯤ ꯀꯩꯅꯣ ꯑꯗꯒꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯇꯧꯋꯦꯅ ꯇꯥꯏ ꯑꯗ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯆꯦ ꯅꯣꯡꯃ ꯐꯪꯅꯁꯤ ꯁꯤꯜꯆꯔꯗ ꯐꯪꯅꯁꯦ ꯄ꯭ꯔꯤꯇꯤ ꯁꯤꯡꯍꯅ ꯍꯥꯏꯕ ꯐꯪꯅꯁꯦ ꯁꯣꯏꯗꯅ ꯐꯪꯅꯁꯦꯀꯣ ꯑꯩ ꯈꯨꯌꯦꯡꯁꯦ ꯂꯩꯅꯥ ꯈꯨꯃꯟ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯀꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯀꯣꯏꯔꯛꯀꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯂꯩꯁꯥꯆꯦꯒꯤ ꯅꯨꯄꯥꯗꯣ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯑꯣ ꯒꯣꯠ ꯁꯤ ꯐꯣꯟ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯆꯦꯒꯤ ꯅꯨꯄꯥꯗꯣ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯄꯥꯟꯗ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯃꯥ ꯁꯨꯇꯤ ꯂꯥꯛꯇ꯭ꯔꯤꯑꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯍꯪꯉꯦ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯁꯨꯇꯤ ꯂꯥꯛꯇꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒ ꯌꯥꯎꯍꯜꯂꯛꯇ꯭ꯔꯤꯅꯤ ꯑꯗꯣ ꯁꯨꯇꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯍꯜꯂꯛꯀꯦ ꯑꯗ ꯁꯔꯤꯇꯥ ꯅꯨꯡꯁꯔꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯆꯦ ꯅꯪ ꯆꯦ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯑꯣ ꯏꯝꯐꯥꯜꯗ
ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯕꯣ ꯌꯥꯎꯈ꯭ꯔꯕꯣ ꯍꯥꯏꯅꯤꯡꯉꯀꯣ ꯀꯤꯝ ꯀꯩꯅꯣ ꯁꯤꯕ ꯍꯥꯏꯁꯦ ꯑꯩ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯅꯥꯈꯣꯅꯤ ꯈꯨꯠꯀꯁꯦ ꯅꯤꯛꯑꯦꯅꯦ ꯀꯩꯒꯤꯅꯣꯅꯦ ꯃꯃꯥꯒꯤ ꯃꯈꯨꯠꯀꯁꯦ ꯇꯛ ꯇꯛ ꯅꯤꯛꯂꯤ ꯑꯩ ꯇ꯭ꯔꯥꯏꯄꯣꯗ ꯊꯅꯝꯒꯗꯕ ꯃꯈꯨꯠꯀ ꯇꯛ ꯇꯛ ꯅꯤꯛꯑꯦ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯌꯥꯎꯈ꯭ꯔꯕꯣ ꯍꯥꯏꯁꯦ ꯌꯥꯎꯈ꯭ꯔꯦ ꯑꯃꯨꯛꯈꯛ ꯌꯥꯎꯈ꯭ꯔꯦ ꯀꯩꯅꯣꯝꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗꯅꯤ ꯆꯥꯎ ꯃꯃꯥꯡꯗꯅꯤꯗ ꯆꯦ ꯑꯇꯩꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯑꯝꯇ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯛꯑꯣ 이때이수 야우나 하이바 오호호 아 써이드나 너먹게 이때이수가 아때이 가인 바레나 얌누시 가사 누피세 그나노 뭐 얌누시에 어더기 ꯃꯣꯃꯣꯇ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩꯗꯤ ꯂꯥꯛꯄꯒ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯊꯥꯞꯄꯃꯤꯅ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯂꯥꯛꯄꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯆꯤꯆꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯆꯠꯂꯅꯤꯕꯀꯣ ꯈꯔꯅꯤ ꯂꯩꯔꯒ ꯍꯧꯖꯤꯛ ꯈꯔꯅꯤꯁꯤꯒ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒꯗꯤ ꯑꯗꯨꯝ ꯆꯠꯂꯅꯤ ꯍꯣꯏꯅꯦ ꯆꯤꯆꯦ ꯍꯣꯏꯗꯤ ꯂꯥꯞ ꯂꯩꯔꯕꯅꯤꯅ ꯂꯥꯛꯄꯗꯣ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯦꯀꯣ ꯆꯦ ꯉꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯏꯌꯦ ꯉꯁꯤ ꯉꯥ ꯊꯪꯕ ꯆꯥꯏꯌꯦ ꯂꯩꯅꯥ ꯀꯣꯃꯦꯟ ꯄꯥꯕꯤꯗꯦ ꯑꯩ ꯀꯣꯃꯦꯟ ꯑꯩ ꯄꯥꯏꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯗꯣꯅꯅꯤ ꯑꯝꯇꯪꯒ ꯍꯥꯏꯔꯛꯎꯀꯣ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯑꯃꯨꯛꯇꯪ ꯆꯥꯔꯛꯑꯣ ꯆꯥꯔꯛꯇꯣꯏꯅꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯏꯛ ꯊꯥꯔ